ado sigumba si todana ningai damakta Indian government aduga Manipur government so atuba the exchange tamana na lokat pio haibsi haini isi along Palmei kawe I say Koirengei community dagine Koirengei Kabui Khul ka ngase akhoi na puli base lahan ge khonsaram ge nitorok sigiba mokhoi gi mok asida thamleba sigi damakta akhoi makhoi bu nungai da ba phongthok gi leirib ne ngasi se government na akhoi gi demand ngasi phau Naga asigi demand asi moina yamna usitaba gum yamna naga asida akhoi gi wahe akhoi gi demand asi moina ignore tawra leibasi akhoi yam pende akhoi yam nungaite Achum aran ba makhai si makhoi khange do khangna moi khangdaba saraga ngasi pau lokhat bide adugi damakta athubada justice to akhoi pame adugi damakta ngasi akhoi simaina sanguna asigi dead body asi sanguna asida leiri bine akhoi ngasi adu athubada government na ngasi Naga gi demand asi Achum basi karino moi loina khange khangdaba saraga ngasi akhoi braja sibu akhoi Naga singbu sumaina wahali bine adu Achum bada athubada pangthok piningai kidamak akhoi iti sumaina moina pangthok tripa akhoi sumaina sida lakli haraga akhoi ki thauna akhoi ki matau tawba yaba sida dum pangthok kani habise akhoi ki marai pani asigi matang sida dingarang konsaram da kapna bagi mi asok basi moina laaka thau-oibidaba seba dawraga puroi refugee sida ko adu even Manipur asida refugee asin moina support tawraga leye asi ana thokriba yam damthina hapire hairaga asumaina Naga gi mi da thokpa kanda moi kari su yinsin bide asidi mi mayamna openly partiality leiraga tawre haibase akhoi mi uraga phangbani sise ado sigumba si todana ningai damakta Indian government aduga Manipur government so atuba the exchange tamana na lokat pio haibsi haini